NSNIM की naga army da ambush torokpadagi khut handuna KNAB PDF kadar taraga mari amadi AR personal mari hat kre haina Ukhrul Times ki page asigi post na ahan boina miyam da thamjari thodo ase handak yamna toina Myanmar gi ngamkhai manakta leiba naga army gi area da KNAB PDF amasung AR ga pullaga NSNIM da landarakpa toina tarokpagi thodok singi manungda amani Thaudok adugi nimit aduda border area manakta national security duty tawriba NSNIM ki naga army da PDF KNAB amadi AR na ambush torokhi bani hairi adubu haisinglaba naga army gi mekaida casualty amata yaukide handuna dum khut thabada KNAB PDF taraga mari amadi AR mari sikhi bani hairi Yaknabasing aduna chen kraba matungda mapam adudagi drone yauna yamlaba nomai amadi nomai maruk naga army na phangba ngamkhi haibo pham thamli makha satharakpada Lisipriya kangujamgi page tagi post amakhak lokhotcharaga thamjage Delhi NCR da lebiba Manipur nusiba miyoi singna protest asida saruk yabiu September tang taraga manga nungtil pung amataba matamda mafamna Jantar Mantar New Delhi aikhoi gisu miyoi lising tarada tilansi Kuki gi mamangda yamna ikai jaiko mi yamna punba ngamdaba haibasi aikhoi maitaina aranba tagadawribani laibak ki nong matangdi ngaihak matam kaithokpiu punamakna saruk yabiu haibo phamlakli makha satharakpada iduning thawhairiba page asigi post amakhak lokhotcharaga miyamda thamjage maitai ahalamanna takpiramba lan manungda kona hoba maphamda lotlu haibadi wakhal khanba kok aduna khallaga thabak taw haibani kom tawraga lotlu konthongdagi hindokanu haiba nate France के अफाव जनरल नेपोलियन बोनापार्टे से ब्रिटिश सिंह लिटल कॉर्पोरल हाइना ममिंग थोंदुना मी मच्चा हाइना लग्नै मधु नेपोलियन बोनापार्टे की इमेज हंथननबा मोरल हंथननबा लानगी ब्रिटिश प्रोपेगेंडानी तसेंबगी दी नेपोलियन बोनापार्टे ब्रिटिश मेजरमेंट 5.6 and half inch wangi ब्रिटिश एवरेज हाइट अमदगी हेना वांगलिबनी ब्रिटिश ना वर्ल्ड नेपोलियन बोनापार्टे असि मी यामना पिकपा मी मच्चा ओइना उहनबनी German gi Adolf Hitler su 5.8 half inch wangi Charlie Chaplin na kumba The Great Dictator haiba film aduna Hitler si mi yamna pikpa cartoon comedian oina uhanba adu British propaganda ni Manipur da su maitai leaders singi maming jat jat thonduna Kuki singna karemnai character assassinate tawnana bahonai khwaidagi hena ngakpana maitai na maitai gi leader hunbat chaibana Kuki na maitai gi leader chaiba hunbadagi saruk ahum heli Maitaina maitaigi leader hunduna character assassinate tauba asigi maitaida kanaba tongjaba kari leiba jano amana hunbat chaiba horoklabanina amana su hulakpa chairakpa lepte lan thaga taruk suraklaba phawba character assassinate taunaba sunglep lepte maitaigi maong sida jati tribe achaidi wangang basu tankre karino makhoigi asibu tuminna taraga phakphakno e maitaina taurisi karino aisu khangde lan marak asida waikhu saraga amana amabu chingthanaba tuhotpa character assassinate tawbagi maong sidi maitai asi masana masabu mangjanaba mathanta suicide tawjabani aikhogi yeknariba asi kanano khanglaktaba matangla I haiba wafam thamlakli makha satharakpada Kwakaichel 360 hairiba page asigi post karkhak lokhotcharaga miyamda thamjage Narendra Modi amadi Amit Shah gi lilada berena pham kanbani haina MP Ojab Bimol akoi jamna phongdokhre haibo pham thamli loinana yekna bana harau kinaba aikoi masel hunaduna leiba matam nate sahi ama makai assembly amadi cabinet meeting yaudraba Kuki gi minister anigi pham lokthokpagi wafam leiti haina Maheshwar Thonawjamna phongdokhre haibo pham thamlakli makha satharakpada aroiboina Maheshwar Thonawjam gi page tagi post amakhal khotcharaga miyamda thamjage yamna pendre lebak kanduisi kananano authority oiriba leaders sing ruling oiro opposition oiro hunnaraga leire thabak oina onthoklaga implement tawduisi kananano electoral politics matam nate representative oiriba singdu thabak pangthoknabani hunnaraga leinaba nate imalebak si amta kanchi haiba wafam thamlakli